September 2024 Ahmedabad Railway Station CCTV footage ta uriba miyoi asina laptop ama hurangkhre haibagi police jingnaba miyoi amani nupa asi laptop huranbagi jingnaba ama khaktani adubu laptop mangbagi matangda thigalakpa matamda hariba nupa asina hana mamangda thodok kaya ama tawkhiba lerami adubu miyoi kana amatana mana tawkriba tabaksing adu khanglamde karigumba laptop asi nupa asina larumdrabadi mana taromliba tabaksing asi khanglamdabasu yai adubu Vande Bharat Express ta tonglamba miyoi amana magi laptop asi train manungdagi mangkhibagi report ama ikhalambani Vande Bharat Express premium train da posak ama hekta huranba haibasi yamna araiba amadi nate haibadi train asigi manungda fish eye camera thamlibani masigi wide angle camera asina train manungi activity khudingmak record tawribani train asida mi yamna chinbasu oide train asida seat reserve tawkhraba miyoi adu khaktana tongmani maram asina Western Railway Police na CCTV footage check tawba hawrami aduga investigation asigi lead oina puriba asi Western Railway gi SP Balram Minani miyoi asina phamliba seat adugi manakta nupa amana phalamba aduda jingnaramani miyoi asi chawrakna chahi 15 dagina 30 phawbugi manungda leiba miyoi oigani seat adugi matung ina train adugi ticket ki record yenglambani record aduda haiba seat number adugi matung ina Harshit Chaudhary kauba amagi mingda leiramba thengnarami nupa asina train dagi kumthaduna mana chatkhiba asi CCTV camera da capture tahubadagi uba ngamlami miyoi asina reservation taunabagi-damak Aadhaar card sizinaduna reservation tawkhibani maram asina nupa asigi contact number su phangba ngamlami police na Harshit Chaudhary da call tawba matamda mana hairakpa wa adu tabada police ta su yamna thajadaba ama oirami Harshit Chaudhary na laptop asi magi bag ta soibadagi yawramle ai bag asi thinba lake hairamki thamoi sengna mana pot asibo pithoke khallabadi magi bag ta soibadagi yawramle hariba posak adugi mapuk thiraga pinaba tawgadabani adu natragana hariba mafam adugi authority da hariba pot asi aingonda leramle mapu thidokpiduna pikho haidana hairamgadabani adugi mahut police na call tarokpa ngaigadaba nati maram asina mana laptop asibo thenba lakpa matamda police na mangonda icham chamba wahang khara hanglami adubu nupa asina khalamki magi bag ta soibadagi laptop yawrambani mana laptop asi pithokhrabadi mangonda karisu wahang hanglaroi adubu magi wakhalgi tayona bada police na wahang hangakpa adu mangonda sauningba phawrongki nakhoina huranbani haina khaliba asi army gi officer amani mingna Major Harshit Chaudhary ni police tasu army officer ni haiba aduda angakpa ama phawrami aduga haiba case asida mangkhriba pot adu onabadagi nupa asigi bag ta yawrambani aduga bag aduda yawramliba laptop asisu mahak masamakna laktuna sinarabani matang swaida police ta chap chaba proof leitana hekta huranbani haibasu yaramde aduga amana mahak asi army officer amani hairibani maram achina atopa police ta oirabadi nupa aduna hariba wa adu thajaraduna thadokkhibada case asi loiragadabani adubu SP Balram Minagi haisinglaba magi thabakna army ni haijariba Harshit Chaudhary da magi mawong adubu jingnaba phawrami maramdi nupa asina tatana army officer amani haiduna police ta kihanba tawrokpa aduna SP Balram dasu jingnaba phawrami maram achina makhatana wahang pahong tawrami police ki chawrba khongthang amana Harshit Chaudhary ni haijariba nupa asigi asengba masak khangma ngamlamki SB Balram na army officer ni haijariba nupa aduda Ahmedabad ta lakpagi maram hanglami maduda nupa aduna magi duty dagi leave lawduna mafam asida makhoigi mari mata amana magi luhungnabagi nupi yengba lakpani police na leave order nirambada nupa asina leave order asi yumda laheure haina khumlami SP Balram na hariba mayam asi thajaram khide maram asina SP na army officer da contact tawduna Harshit Chaudhary gi Aadhaar amadi service ID adu thaduna cross verification tawnabagi tharamki army headquarter gi record check taw matamda khangmangamki
adudi Harshit Chaudhuri kauba miyoi amata leiramde SP Palramna chingnaramba adu asengma oirami hariba case asi laptop huranba amadi fake ID sabagi khak natte case asi achauba mayon amada purami nupa asina army officer ama saraga mahakna kana dagi kanaba laurami aduga mafam kadaida changduna kari karamba thabak toromano haiba adu thidokpa mathok taki police na makha tana wahang pahang tawbada aseng mapumba haidoklamki masa mathandana Major Harshit Chaudhuri ni haijariba asigi aseng maming asi Shehbaz Ali ni aduga Jamalpur Aligarh da laibani mahak asi Indian Army da sipoi oina thabak tawbani mahaki ahanba posting asi Delhi da tarami aduga Jammu Kashmir gi Siliguri da amuk transfer tawkhibani mahaki service record asi fajaramde mamang chahi June 2023 da frequent violation rules of regulation gi matong ina disciplinary action lauduna army dagi lothokibani magi mapa Mustaq Khan asisu army da lerami aduga mayamana air force da laibani aduga police na khangbada yamna angakpa ama oikhiba asi mahakna 2019 da luhongduna angang anisu leirabani adubu mahak asi Ahmedabad ta luhongnabagi damak nupi yengba lakhibani hariba case asi Western Railway Police amadi Ahmedabad Police na punduna case asibu hena kupna thijilami kari maramgi damak nupa asina Army Major Harshit Chaudhuri saraga chatlibano aduga mana Ahmedabad ta laklibano aduga mahakna Harshit Chaudhuri gi Aadhaar amadi service ID paiduna chatliba asi asengma makisu Harshit Chaudhuri kauba miyoi ama laibra haina thijilamki Shehbaz po wahang pahonggi damak Ahmedabad Police Station da puraklami aduga makhatana thijinaba magi phone adubu laushinduna yenglami aduga mahaki fake ID asi mafam kadai da sijinnaramage haiba adu yengthokadabani maram achina Aadhaar amadi PAN card paiduna police ki team amana investigate tawba horami Shehbaz Ali gi phone da number amadagi hanjin call ama laklami police na call adubu paikhalubada case asigi mayon amada chatlami call taroliba adu nupi amani aduga nupi aduna magi nupa Major Harshit pu hanglami phone taroliba nupi adubu Shehbaz ka haibadi sajinnaba Major Harshit ka luhongduna laugraba magi nupi ni police na nana Major Harshit ni haina thajariba asi Harshit nate aduga Major oide magi maming asengba asi Shehbaz Ali kawani mahak haujik aikoina laptop huranbagi case ta phaduna aikoi custody da leire hairamki nupi asinasu hairiba wa adu tabada angakpa kaya ama oiramki jahi ama hena mangonda minamduna nupi adubu thamlambani matam aduda Shehbaz na nupi adubu hairamkiba mayam adu ningsinglami matam aduda nupi adusu wakhal tarami nupi asina hairakpada ngasidagi jahi ama makhaimuki mamangda haibadi 5 April 2023 da nupa asika Aligarh gi mandir amada luhongkhibani Jharkhand dagi nupi asi Hindu ni aduga makhoi anina sadi.com dagi thengnakhibani aduga sadi.com da Shehbaz na mahak asi Major Harshit Chaudhuri ni hairambani makhoi anina matrimonial site dagi thengnarakpa aduga wari sanabada makhoi ani nungsinarami adubu nupi asidi mahak asi hana mamangda luhongnaba nupani haibasu khanglamdi makhoi ani luhongnaba matungda Aligarh gi Bana Devi mafam amada yum ren lauduna thamlambani aduga nupa asina mahaki duty na suti lauba yadabadagi yumda leiramde aduga marakta yumda laklambani nupa asina yumda lakpa matamda nupigi punsi asi yamna awaba ama oirami nupa asina nampuda physical relation thamlami aduda natana nampuda unnatural exu tarami maduda nupi na yadaba tarabadi nupi adubu yam thina phubibani aduga nupi asibu hatnabasu kihlambani nupi asina ngasidi khanglamki madudi nupa asina Hindu dharma gi matangda thina ngangba chai thangba tawramliba adu kari maromgino haiba nupi asina Shehbaz ki asengba khanglakpa matamda khutakta Aligarh gi Bana Devi Police Station da Shehbaz ki mathakta case ama ikhalami thodok adu ubadagi police ta sadi.com gi thodok chingnaramki khudakta sadi.com gi head office ta nupa asiki details laurammi hojik phawbada thengnariba khangliba asidi supnadagi Shehbaz Ali gi horakpada ngairibani masidagi henba kaya ama walibani aduga Shehbaz Ali na sadi.com asi matrimonial site ama oina uramde magi damaktadi hunting ground ama oina urami
Sahibas asi Facebook Insta kaya active oiramdi adubu mahakna 2020 gi matungdagi sadi.com da yamna active oirami magi profile da army gi uniform chelaga yamlaba photo kaya ama thagatlami aduga mahak asi Major Harshit Chowdhury ni haijarambani mahak asi unmarried ki status thamlami mahagi profile yengmada yamlaina khanglami madudi Sahibasna nupi oibigi panglaba chamlabi nupi kaya amabu lang thaklambani Sahibasna nupi chamaga kunipanbu approach torami makhoi adugi manungda nupi kunthra nifudi pau phaunarami aduga nupi kunmanga di yumbanbagi mari phauba thamlami aduga magi phone aduda nupi kunmanga gi phone number amadi photo su yaurami hariba nupi sing asi mafam ama khaktadagi nate India gi mafam tungan ba kayadagini makhoina mahak asi army officer major ni haiduna nupi sing adubu lang thaktuna nupi sing aduga yumbal mari thamlamba adugi matungda nupi adubu minambiramlaga pangba sirambani loan gi matang amadi yumda emergency leire hajinduna nupi sing adudagi sel lokhoktuna chen ki bangaktani aduga amuka atopa nupi da lang thakpani aduga nupa asina target tawriba asi thabak tawbi sel pairongadabi oina target tawrami aduga amana Aligarh da magi sajinaba Aadhaar card aduna bank account phauba hanglambani Hariba account asida lak taretagina nipan phauba chang naina changlami hariba senpham sing asina nongaina lerambani police na hairapagi matung ina nupi mayam sing adugi manungda 95% na Hindu dharma dagini aduga 5% na Muslim dharma dagini Muslim dharma gi nupi singda mahakna Sahibas Ali ni haina asengba hairami police na Sahibas asi yamna hai singba exceptional liar amadi remorseless criminal amani aduga police na su makhata na khangmangamki adudi Bharatpur da laiba Harshit Jadon gi Aadhaar card xerox copy phangibani aduda mana Jadon achi lakhoktuna Aligarh gi computer center amada Chowdhury hapchinduna fake Aadhaar card semkhibani hariba case asi khanglakpadagi Bharatpur police station da FIR ama register tawki police na victim ani khak phangmangamki Sahibasna makhoigi physically emotionally aduga financially exploit tawkibani aduga makhatana police na request tawrami madudi Sahibasna namthak tawbiramba thoklabadi police ta laktuna complaint tawnaba hairami matam aduda police na mateng pangani hairamki hojik maki oina Sahibas asi Ahmedabad ki jail le leiri adubu makhatana mahakna taruriba thabaksing adu khangdoknabagi damak police ki team manga saduna Delhi Rajasthan Jammu UP da thakirami Sahibas Ali di mana tawjaruriba thabak adugi matung ina police na phakre mahana tawjaruba thabak adugi matung ina chap chaba chairaksu phanglagani adubu hojiksu asigumba yamlaba miyoi kaya ama leiribani maram asina asigumlaba thodok asi aikhoigi ifamda thoktanaba aikhoi puna cheksin minasi hojik modern gi matam oibana nupi nupa khangnabasi online gi through da mayam ama khangnari maduda phate haijaba nate online da uriba miyoi aduga asengmada leiriba miyoi aduga tongalamba yai amadi tongalamdabasu yai adubu nungsinari koinaringai matamda nupa oibana moithem kaya tawlabasu nupi oibisingna hakchang pithok pikanu asengba nungsibada hakchang nirakloi asengma nungsiba haibasi trust respect understanding gi makhada leigedabani ngasigi thodok asida Sahibasna nupi chamagi mathakta moithem tawnaba honakhibada natana nupi kunmanga muk magi langda thuduna nupi oibigi jetpu temsingkhibani thodok asida miyoi amatagi thawai manghibagi thodokti leihogdre adubu police na laptop huranbagi matangda phaduna khangdo haudrabadi sibasu yauramba yai mana luhongduna Aligarh da thamlibi magi nupi busu hakani haibagi kihenma kaya ama leigrabani aduna hariba thodok sing asi aikhoigi iramdam asida thoktanaba aikhoi punna khangjinminasi amadi cheksinminasi aikhoina uriba adukhak achumba nate madugi maningda chalon kaya ama leiramba yai maram asina aikhoina miyoi amabu hekta irai laina thajaba asi tawgumsi aikhoi punna cheksinminasi hariba thodok sing asidagi thoktanaba aikhoi punna cheksinminasi masini ngasigi asengba thokiba thodok amagi wari asi tahanjaba matamda soikhilan khiba yaurabasu tabiribasingna ngakpiu aduga channel asibu support tawbiduna like share comment amadi subscribe tawba kaubiganu